ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯜꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯁꯤꯗ ꯃꯌꯣꯜꯂꯝ ꯁꯍꯔꯗ ꯏꯅꯥꯛ ꯈꯨꯟꯕꯤ ꯀꯧꯕꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯈꯥꯗ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯌꯥꯝ ꯀꯦꯊꯣꯛꯀꯦ ꯍꯥꯏꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯕ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯨꯝꯕ ꯄꯨꯁꯤꯜꯂꯛꯇꯕ ꯌꯥꯗꯦ꯫ ꯃꯥꯅ ꯁꯤꯃ ꯍꯥꯏꯅ ꯈꯨꯠ ꯊꯤꯟꯕꯗꯨ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯝ ꯇꯧꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯃꯥꯏ ꯇꯥꯊꯣꯛꯅꯕ ꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤ ꯄꯨꯝꯕ ꯇꯥꯅꯕ ꯍꯥꯏꯅ ꯂꯥꯎꯊꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯃꯥꯏ ꯇꯥꯅꯕ ꯏꯁꯤꯡꯗꯤ ꯀꯔꯥꯏ?" ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯈꯪꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯏꯇꯣꯝꯕꯤ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯏ ꯇꯥꯅꯕ ꯏꯁꯤꯡ ꯄꯤꯁꯤꯟꯗ꯭ꯔꯤꯕꯣ?" "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯆꯥ ꯊꯥꯒꯠꯂꯒ ꯂꯩꯌꯦ. ꯏꯆꯟꯅ ꯄꯤꯔꯝꯗꯕꯣꯏ ꯅꯤꯡꯉꯦ." "ꯏꯍꯦ, ꯑꯩꯅ ꯁꯣꯏꯕꯅꯤꯅꯦ. ꯏꯆꯟꯗꯤ ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤꯅꯦ. ꯏꯕꯦꯝꯃ, ꯆꯠꯂꯨ. ꯏꯁꯤꯡꯗꯣ ꯑꯝꯇ ꯄꯨꯁꯤꯜꯂꯨ ꯆꯠꯂꯨ. ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯪꯈꯥꯏ ꯀꯧꯈꯥꯏꯕ ꯍꯧꯔꯛꯂꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯂꯪꯈꯥꯏ ꯀꯧꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ, "ꯑꯩꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯒꯦꯕ? ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯥꯏ ꯇꯥꯊꯣꯛꯅꯕ ꯏꯁꯤꯡ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯇꯧꯔꯤꯕ ꯁꯞꯇ꯭ꯔꯗꯨꯗ ꯇꯣꯝꯕꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯉꯝꯗ ꯊꯣꯡꯖꯤꯟꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯤꯂꯣꯁꯨ ꯀꯝꯗꯧꯔꯦ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯇꯣꯝꯕꯤꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯏꯉꯛꯉꯛꯅ, "ꯀꯩꯗꯧꯔꯦ? ꯏꯁꯤꯡꯗꯨ ꯄꯤꯌꯨꯔꯣꯗꯅ." "ꯀꯤꯖꯩꯌꯦ ꯏꯃꯥꯕꯣ. ꯏꯃꯥꯕꯣ ꯑꯣꯏꯅ ꯄꯤꯌꯨꯔꯣ." "ꯑꯦ, ꯀꯥꯏꯗꯒꯤꯅꯣ? ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯛꯇꯅ ꯀꯣꯛꯀ ꯀꯥꯏꯗꯅ ꯇꯣꯛꯀꯅꯤ." ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯗꯅ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯆꯪꯁꯤꯟꯕꯁꯨ ꯍꯦꯛ ꯉꯝꯗ, ꯑꯗꯨꯕꯨ ꯃꯊꯧ ꯑꯣꯏꯕꯅ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄꯁꯨ ꯉꯝꯗ ꯃꯆꯤꯟꯗ ꯇꯞꯅ, "ꯑꯁ, ꯑꯩꯕꯨ ꯆꯪꯕ ꯇꯥꯔꯕꯣ? ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ." ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯈꯖꯤꯛ ꯊꯥꯡꯖꯤꯟꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯀꯥꯗꯨꯗꯒꯤ ꯀꯦꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯄꯥꯏꯊꯣꯔꯛꯄꯗ ꯏꯈꯪ ꯈꯪꯅ ꯍꯥꯏꯅ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯟꯗꯨ ꯊꯥꯗꯔꯝꯂꯒ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯅ ꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯍꯣꯡꯕꯗꯨ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯗꯨ ꯃꯁꯤꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕ, ꯃꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ, "ꯀꯩꯗꯧꯅꯔꯦ?" ꯇꯤꯂꯣ ꯈꯨꯝꯕ ꯐꯥꯎꯕ ꯉꯝꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥ ꯍꯣꯡꯕ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, "ꯑꯩꯅ ꯍꯪꯂꯤꯁꯤ ꯅꯣꯏꯗꯅꯤꯅꯦ. ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯋꯥꯅꯤ?" ꯇꯣꯝꯕꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ, "ꯄꯥꯕꯨꯡ, ꯃꯥꯒꯤ ꯊꯕꯛ ꯃꯍꯩ ꯇꯧꯅꯔꯤꯉꯩꯗ ꯏꯆꯦꯒꯤ ꯃꯃꯥꯏ ꯇꯥꯊꯣꯛꯅꯕ ꯏꯁꯤꯡ ꯄꯤꯁꯤꯟꯕ ꯀꯥꯎꯔꯨꯔꯦ." "ꯑꯩꯅ ꯅꯣꯏꯗ ꯑꯇꯩꯗꯤ ꯁꯣꯏꯔꯁꯨ ꯃꯗꯨꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯉꯥꯡꯁꯤꯡꯗ ꯆꯩꯕꯤꯒꯅꯣ. ꯑꯩꯅ ꯏꯆꯟꯗꯣ ꯁꯪꯒꯣꯝ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯕꯅꯅꯤ." "ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯅꯪꯁꯤꯅꯤ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤ. ꯅꯆꯥ ꯅꯨꯄꯤꯁꯤ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯅ ꯍꯦꯛꯇ ꯀꯥꯎꯁꯤꯟꯅꯩꯕ." ꯍꯥꯏꯔꯒ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯐꯠ ꯀꯥꯟꯁꯤꯟꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤꯅ ꯂꯪꯊꯣꯔꯛꯄ ꯀꯦꯅꯕ ꯌꯥꯎꯕ ꯎꯇꯣꯡ ꯑꯃꯅ ꯃꯔꯥꯏꯕꯛꯇ ꯗꯨꯛ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯁꯅꯥ ꯍꯣꯡꯕ ꯃꯔꯥꯏꯕꯛꯇ ꯁꯥꯐꯨ ꯀꯟꯅ ꯍꯦꯛ ꯊꯣꯝꯕꯗꯨꯗ ꯅꯥꯔꯗꯨꯅ, "ꯅꯥꯏꯅꯦꯍꯦ, ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯅꯤꯅꯦ." ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯀꯛ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯣꯝꯗꯣꯔꯛꯂꯒ ꯃꯃꯤꯠꯇ ꯊꯨꯛ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯅꯥꯔꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯏꯁꯤꯜꯂꯒ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯅ, "ꯑꯩꯅꯤꯅꯦ, ꯅꯄꯥꯅꯤꯅꯦ, ꯅꯥꯏꯅꯦ ꯅꯪꯕꯣ." ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯣꯝꯕꯤꯒ ꯇꯤꯂꯣꯒꯗꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯨ ꯃꯆꯤꯟꯗ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯃꯣꯏꯗꯨ ꯈꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯦꯗ꯭ꯔꯦꯠ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯈꯥꯡꯂꯤ꯫ ꯃꯈꯣꯜꯗꯨ ꯁꯅꯥ ꯍꯣꯡꯕꯁꯨ ꯇꯥꯍꯧꯕꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄꯩꯔꯞ ꯌꯦꯡꯂꯒ ꯇꯞꯂꯤꯅ, "ꯅꯣꯏ ꯍꯥꯏꯁꯤꯅꯤ." ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯄꯣꯠꯆꯩ ꯂꯪꯊꯣꯛꯄ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯑꯗꯨꯃꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯪꯒꯦ ꯇꯧꯕ ꯄꯣꯠꯇꯨ ꯐꯥꯔꯒ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ.
khara ledi na yum na kai pangi soidana hairiklan nangi asigi sarali sa sidadi migi yum amata da chanadaba tare nangbo Baba aina yum pa la heba natro adu yabu na tene Baba hoina panda biya de haisu ai dinu pa do sida puralaga leini haisini ise ai masibu karam ngangna do buno khangdreni yare madugi wado nan thopa tawro namai na mitu da hana amta ta those hayeng sei nabung ani ga nana ma ani ga ne mirei bag tagi lakpado thunglaraga dabani aduna thabak subi mayam se loina thabak sinani aduna moida wa kana hairan adu Baba ai di inama ani do yawrakani thajade da ta sawga ta tongala aso nangdi kamai khangliba sum wakhal da phawbagi wani da Chaitrang patang do ngang dran leiran ai tombi hoi koksan ki angang singdong chaibiranu ko matam chana thabak tawdradi ngang ta ba masidi ba hairaga sana hongba matom ta yawba masa napi na kezari ni khanna aduma thokhirami ngai haki tungda tombi do kithi kirum tawna changlaklami ina khunbi pairap na yengli aduga hena tombi do kiduna lat tawna ise ising sasal awdana hoi haina grong grong sensilaga ising du pisilami ina khunbi wa haidubi ising do saribra inglibra haina yenge khanna makhunna hana khajik luplaga yenglami man hek pamba sangdu oirabada kaisu haida ising du da mamai mamitu ta thoklami loiraba matung tombi du kari mata haida tomi na thokhige tawrami madu ubada ina khunbi na ta hana ngaikho ise kai ngai gi alawai do yamna phasei haina tai aduna ngasi di koi besalu se haige tawbani ise thabak mayam siga yani aina hairadi loire haiba khangli ba natro ai gi jana ba papap semlo aduga na finaro solution hoi ise hairaga tombi ka dudagi hathu sen thokhirami adumna chaba thakpa hek loibaga sagol gari du tongduna tombi hoigi khultamna haitharaklami makhoina asum lakpada uriba labuk lamhang asangba upal wapal mayam du uraga ina khumbi pungak ngak na yengli matang duda mana tongliba sagon gari adu chaplep khibaduda inga ngak na khol du khara hauktana kaidore lepla dia sagol thauba aduna ibema lambi se apan ba oirine adu boba kaidabagi apan ba oirina haiwani pakhang masa amana lambi se thingle magi se yare ai togiyo haina sagol thauba nupa dugi wadu loihanda thabat kakna sagol dudagi kumtharakduna pakhang masa amana u phaidu lokthoknaba tawriba adom da laklaga hanatuna yengdana ngangningi haina hekta magi hongnabi ngangbodu tawraklami lambi sida mi chani khonega haiba amata khanda apan ba pibase noi soi lawai de yamna chatnabra khonse onthona haukhidreda kaino khon hauke haide nangi simi suchira ha nang ai wadu haiba loiba nangde mahendo khangsau sawgalaktuna khon kan hekta lawhalaklami hey ngang sa ko da khar hanatuna yengango ko hanatuna bi yenglagane ngang butam ngang ning sakning haina nachinna man nare yam palina pangang bu taw kon mahengi wadu tabada tombi madi pakhatpana loikhri mathakta sammagu usik phawba paiba yadaba mase ibi maduda adugumba khon sistari do kari oirakpa haina su khanbada pakhatpana loikhri nupidadi asomda mai haurabani aduna mamai mamik ngangsa ngangna kai amongum nganglaga nangai se kanano khanglaba noi gi khonse mathak makha on manga mami ni haise khangdaba saine nang kanano haiba khanglubagi mathau ta de nang no oining boijo na sumgadaba mahenate nang di thambu thangko ning thongna lakpada phawba ngak noliba khulne khullasida mathak makha onbadi thambu thamko leirak ama phawba sokna bo khotna bada awa funda tani haibase kawdu fai masi yamna phawi masi hai nakhoi kidori masi ga phawba se manam tapa makai phurula adu kanda da khanggadabani wajaw kayam kuina ngangba haibado ise amda ta thakose tapna ingna kai gi ta thabana magu mona sumaina haiba yaba miro ise magu padiladana mazai bunga mayamna phawba ise sanman tongnari bane aduga magumba kashirei tabana onkhatlaga singnaba sabadi chei chaba tabani kari yengli phuzillo upai leite khongmi lami oibana mabema adubu karai de kari haina senaba lakpa nupa singdu mahen tamna phugi haina sensili makhoi singdu uraga mahen masu kibagi mahut masin hairap chinglaga noktuna laula hairaga makhoi mayamdo hekta net pa kawba tawdana phudaraklami
ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯏꯅꯥꯈꯨꯟꯕꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯅꯨꯄꯥꯁꯤꯡꯗꯨꯗ ꯆꯩꯕ ꯂꯦꯞꯇꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯅꯨꯄꯥꯁꯦ ꯐꯨ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯐꯨꯍꯟꯗꯅ ꯂꯩꯔꯦꯕ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣꯃꯤ ꯑꯌꯣ 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 이베마 사나 마시기 누빠스네 이코이 바나바 ngamdoba mandre ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯁꯦ 이베마나 누빠스 얌나 푸바 ꯄꯥꯝꯂꯒꯅ 이베마 ꯅꯣꯏꯅ ꯐꯨꯕꯤꯔꯣ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯔꯛꯂꯅꯨ ꯆꯥꯛ ꯅꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕ ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯤꯗꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠꯇꯨ ꯅꯨꯄꯥꯗꯨꯅ ꯇꯥꯞ ꯄꯥꯏꯈꯤꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯃꯤꯀꯨꯞꯇꯨꯗ ꯃꯈꯨꯠꯇꯨ ꯐꯠ ꯍꯦꯛꯇ ꯂꯩꯊꯦꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯅꯥꯗꯨꯅ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯁꯤꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯁꯛ ꯌꯥꯝꯅ ꯀꯦꯡꯕ ꯅꯨꯄꯤꯁꯤꯗꯤ ꯁꯨꯃꯥꯏ ꯇꯧꯒꯗꯝꯅꯤ ꯅꯠꯇ꯭ꯔꯤꯈꯩ ꯋꯥꯈꯜ ꯇꯥꯗꯧꯕ ꯅꯠꯇꯦ ꯊꯥꯗꯣꯛꯑꯣ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯉꯁꯤ ꯉꯝꯂꯕꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯟꯗꯤꯅꯦ ꯁꯨꯝ ꯋꯥꯖꯥꯎ ꯉꯥꯡꯉꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯨꯠꯁꯦ ꯊꯨꯗꯦꯛꯂꯒꯦ ꯑꯌꯣ ꯉꯥꯡꯉꯔꯣꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯅꯨꯄꯤꯗꯣ ꯑꯅꯥꯕ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯒ ꯄꯔꯞ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯤ ꯃꯈꯣꯡꯗꯨ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯅꯨꯄꯥꯗꯨꯅ ꯐꯠ ꯂꯥꯎꯅ ꯈꯥꯡꯕꯣꯏ ꯀꯩꯕꯣꯏ ꯉꯥꯏꯈꯣ ꯀꯩꯅꯣ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯎꯁꯤ ꯆꯤꯡꯊꯣꯛꯄ ꯌꯥꯎꯔꯝꯃꯣ ꯑꯇꯩꯁꯤꯡꯁꯤꯗ ꯍꯥꯏꯌꯣ ꯌꯥꯔꯣꯏ ꯅꯪ ꯅꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯅ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯁꯨꯝ ꯎꯁꯤ ꯐꯩꯔ ꯊꯝꯗꯧꯔꯤꯕꯅꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯍꯥꯏꯔꯒ ꯁꯧ ꯂꯥꯎꯅ ꯃꯌꯨꯝꯗ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯖꯗꯕ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯎ ꯊꯥꯡꯗꯣꯛꯂꯤꯗꯨ ꯌꯥꯎꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯃꯃꯥꯏ ꯇꯥꯕꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯃꯤꯅ ꯄꯨꯁꯤꯜꯂꯛꯄ ꯃꯥꯅ ꯎꯗꯨ ꯊꯥꯡꯂꯤꯅꯦ ꯇꯧꯔꯤ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯕꯅ ꯂꯣꯏꯔꯦ ꯋꯥꯕꯒꯤ ꯃꯊꯛꯇ ꯃꯈꯨꯠꯇꯨ ꯅꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯨꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯛꯐꯝ ꯍꯣꯡꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯂꯨꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯈꯪꯗꯦ ꯈꯟꯅ ꯁꯛꯐꯝ ꯀꯥꯏꯗꯅ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯔꯦ ꯅꯪꯅ ꯌꯥꯟꯕꯅ ꯍꯦꯟꯅ ꯂꯨꯝꯊꯕꯗꯧ ꯇꯧꯔꯦ ꯆꯂꯣ ꯅꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯄꯣꯊꯥꯕꯤꯔꯣ ꯁꯅꯥꯏꯕꯦꯝꯃ ꯐꯝꯂꯨꯒꯦꯅ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯍꯥꯏꯔꯒ ꯄꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯁꯧ ꯂꯥꯛꯄꯗꯨ ꯎꯔꯒ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯏꯆꯦ ꯅꯪꯁꯨꯅꯦ ꯏꯕꯦꯝꯃ ꯅꯣꯏ ꯈꯨꯜꯁꯤꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯔꯗꯤ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯦ ꯂꯝꯁꯤꯕꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯁꯣꯅꯣ ꯐꯨꯅꯣ ꯆꯨꯕ ꯃꯤꯒ ꯊꯦꯡꯅꯕꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏꯅꯤ ꯏꯁꯥꯁꯦ ꯑꯩꯅ ꯍꯥꯟꯅꯅ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯏꯆꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯍꯥꯏꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯀꯥꯟꯅꯗꯧꯕ ꯅꯠꯇ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯍꯣꯏ ꯁꯤꯗ ꯂꯩꯖꯔꯤ ꯏꯆꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯌꯥꯎꯕ ꯎꯇꯣꯡꯗꯨ ꯄꯤꯁꯤꯜꯂꯝꯃꯤ ꯏꯅꯥꯈꯨꯟꯕꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯏꯁꯤꯡꯗꯨ ꯊꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯎꯇꯣꯡꯗꯨꯗꯒꯤ ꯏꯁꯤꯡꯗꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ ꯁꯤꯗꯤ ꯑꯝꯇꯁꯨ ꯌꯥꯎꯗꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯦ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣꯗꯅ ꯑꯍꯣꯏ ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯍꯥꯊꯨ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯄꯥꯈꯣꯟꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯄꯨꯔꯛꯂꯒ ꯏꯆꯦ ꯏꯁꯤꯡ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯀꯔꯥꯏ ꯍꯥꯏꯔꯒ ꯂꯧꯔꯒ ꯏꯁꯤꯡꯗꯨ ꯊꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯃꯍꯦꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯏꯅꯥꯈꯨꯟꯕꯤ ꯏꯁꯤꯡꯗꯨ ꯈꯪꯉꯥ ꯍꯥꯏ ꯏꯆꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯅꯝꯗ ꯍꯟꯊꯅꯕꯅꯤ ꯍꯥꯏꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯅꯨꯄꯤꯗꯨꯅ ꯂꯣꯛ ꯈꯨꯕ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯅꯥꯏꯕꯦꯝꯃ ꯏꯁꯤꯡꯗꯨ ꯇꯞꯅ ꯊꯛꯄꯤꯌꯨ ꯀꯅꯥꯅꯁꯨ ꯇꯥꯟꯅꯔꯛꯂꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯏ ꯀꯥꯔꯛꯇꯅꯀꯣ ꯍꯣ ꯎꯁꯦ ꯊꯥꯡꯗꯣꯛꯄ ꯂꯣꯏꯔꯦ ꯆꯠꯄ ꯌꯥꯔꯅꯤ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯇꯨꯡ ꯏꯟꯕ ꯃꯌꯥꯝꯗꯨ ꯃꯈꯨꯠ ꯈꯠꯅ ꯀꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯏꯅꯥꯈꯨꯟꯕꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯀꯦꯅ ꯃꯧꯅ ꯊꯝꯖꯕ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯂꯩꯊꯦꯛꯏ ꯇꯥꯕꯗ ꯃꯄꯥꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯎ ꯊꯥꯡꯕꯒ ꯌꯥꯎꯍꯜꯂꯤ ꯍꯥꯏꯕ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤ ꯃꯥꯒꯨꯝꯕ ꯂꯋꯥꯏ ꯃꯆꯥ ꯑꯃꯅꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕ ꯏꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯂꯩꯊꯦꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯐꯩ ꯈꯪꯒꯅꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯕ ꯂꯝꯀꯦꯠꯄꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯌꯥꯔꯤꯁꯦ ꯄꯥꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯁꯥꯎꯗꯧꯕ ꯅꯠꯇꯦ ꯃꯗꯨꯏ ꯅꯨꯄꯥꯗꯨꯗꯤ ꯀꯃꯥꯏꯅ ꯂꯛꯅꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ
ꯍꯥꯏꯔꯒ ꯃꯆꯤꯟ ꯍꯥꯏꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥꯗꯨꯗꯤ ꯏꯉꯉꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯅꯣꯛꯂꯤꯕ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛꯇꯨꯗ ꯆꯤꯡꯅꯗꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯀꯥꯡꯗꯅ ꯂꯣꯟꯅ ꯌꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯁꯨ ꯄꯣꯊꯥꯎꯔꯣ, ꯂꯝꯁꯥꯡ ꯆꯠꯂꯨꯕꯒ ꯀꯩꯒ ꯋꯥꯔꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕ, ꯑꯩ ꯀꯥꯗ ꯇꯨꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯗꯤ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯗꯤ ꯅꯨꯡꯁꯥ ꯊꯤꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨ ꯃꯕꯨꯡ ꯑꯅꯤꯒ ꯃꯅꯝꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯨꯝꯗꯨꯗ ꯊꯨꯡꯂꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯅꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯗꯅ ꯊꯕꯛ ꯁꯨꯕꯤꯁꯤꯡꯗ ꯊꯧꯗꯥꯔꯛꯀꯗ ꯂꯩꯕꯤ ꯁꯅꯥ ꯏꯕꯦꯝ ꯃꯃꯥꯁꯨ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡ ꯂꯥꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯅꯔꯛꯄ ꯃꯇꯥꯡꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯅ ꯇꯤꯂꯣꯅ "ꯍꯩꯃꯥ, ꯃꯣꯏꯗꯤ ꯌꯧꯕꯨ ꯌꯧꯔꯛꯂꯕ ꯃꯥꯜꯂꯤꯅꯦ." ꯏꯅꯥꯈꯨꯟꯕꯤꯅ "ꯂꯥꯛꯅꯔꯣ, ꯑꯃꯠꯇ ꯊꯣꯛꯅꯔꯛꯇꯦ ꯍꯥꯏꯔꯝꯕ ꯇꯥꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯃꯄꯥꯜꯗꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯌꯧꯔꯛꯑꯦꯅꯦ." "ꯑꯥꯎ ꯑꯥꯎ, ꯇꯥꯔꯦ ꯇꯥꯔꯦ" ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯃꯆꯥꯁꯤꯡ ꯎꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯗꯤ ꯎꯕ ꯐꯪꯗꯕ, ꯃꯃꯥꯏ ꯈꯖꯤꯛ ꯁꯨꯛꯅ ꯂꯦꯞꯂꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯕꯤꯅꯣꯗꯅ "ꯏꯃꯥ." ꯕꯤꯔꯦꯟꯅꯁꯨ "ꯏꯃꯥ." "ꯑꯆꯧꯕ, ꯑꯇꯣꯝꯕ, ꯏꯃꯧ ꯑꯅꯤꯗꯤ ꯀꯔꯥꯏ?" ꯕꯤꯅꯣꯗꯅ "ꯏꯃꯥ, ꯅꯃꯧ ꯑꯅꯤꯗꯣ ꯑꯁꯣꯝꯒꯤ ꯄꯥꯕꯗꯣ ꯉꯝꯂꯛꯇꯕꯗꯨꯗ." "ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯂꯥꯛꯅꯤꯡꯗꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯈꯪꯗꯦ" ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯏ꯫ ꯏꯅꯥꯈꯨꯟꯕꯤꯅ "ꯀꯥꯏꯗꯅꯣ, ꯃꯩꯒ ꯑꯝꯇ ꯑꯣꯛꯇꯅ." ꯕꯤꯅꯣꯗꯅ "ꯑꯁ, ꯑꯇꯣꯝꯕꯤ ꯏꯃꯥꯁꯦ." "ꯏꯃꯥꯅ ꯁꯥꯎꯔꯤꯁꯤ ꯆꯨꯝꯃꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯈꯤꯒꯦ? ꯅꯇꯨꯁꯤꯡꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯗꯤ ꯅꯣꯏꯕꯨ ꯆꯪꯍꯜꯂꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯃꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯁꯤꯟꯅꯗ "ꯍꯥꯏ, ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯀꯩꯀꯥꯁꯤ ꯅꯤꯡꯊꯤꯖꯅ ꯄꯨꯁꯤꯜꯂꯨ." ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯎꯄꯥꯏ ꯂꯩꯇ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯦꯟꯗꯨ ꯏꯪꯈꯣꯜ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯈꯨꯜꯗꯨꯗ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯜꯂꯨꯒꯦ ꯈꯟꯅ ꯄꯣꯂꯥꯡ ꯑꯆꯧꯕꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯊꯥꯡꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯔꯞ ꯆꯦꯜꯂꯛꯂꯒ ꯃꯍꯦꯟꯅ "ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯕꯨ ꯀꯔꯥꯏ ꯇꯥꯅ?" "ꯏꯁꯨ ꯏꯕꯨꯡꯉꯣ, ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯌꯥꯝꯁꯦ ꯌꯣꯜꯂꯨꯒꯦ ꯇꯧꯕꯅꯤ." "ꯑꯗꯣ ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯅ ꯋꯥꯅ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯅꯁꯨ ꯑꯣꯏꯅ ꯄꯨꯖꯒꯦ ꯍꯥꯏꯕꯨ?" "ꯏꯁꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ, ꯑꯗ ꯅꯪꯒꯤ ꯊꯕꯛ ꯑꯃꯨꯛ ꯀꯥꯏꯔꯕꯗꯤ ꯍꯥꯏꯅ." "ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨꯗ, ꯑꯩꯒꯤ ꯊꯕꯛꯇꯤ ꯊꯣꯏꯅ ꯆꯤꯟꯕ ꯅꯠꯇꯦꯗ." ꯍꯥꯏꯔꯒ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯄꯣꯂꯥꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯔꯦꯡꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯊꯥꯡꯒꯠꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯅꯥꯈꯨꯟꯕꯤꯒꯤ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯇꯌꯥꯝꯂꯝꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯨ ꯆꯥꯔꯤ꯫ ꯃꯌꯥꯝꯒꯤ ꯏꯍꯥ ꯍꯔꯥꯎꯗꯕ ꯃꯇꯧꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯅ ꯏꯉꯥꯎ ꯉꯥꯎꯖꯅ ꯏꯅꯥꯈꯨꯟꯕꯤꯅ "ꯇꯥꯆꯧ, ꯇꯥꯇꯣꯟ." "ꯀꯩꯗꯧꯔꯦ?" "ꯉꯁꯤꯗꯤ ꯅꯣꯏꯁꯨ ꯉꯁꯤꯇ ꯌꯨꯝꯗ ꯊꯨꯡꯂꯔꯕꯅꯤꯅ ꯋꯥꯔꯤꯔꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯋꯥꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ." ꯕꯤꯔꯦꯟꯅ "ꯍꯌꯦꯡꯗꯤ ꯃꯔꯨꯞ ꯈꯔ ꯎꯅꯔꯨꯗꯧꯕ ꯂꯩ, ꯑꯗꯨꯅ ꯁꯪꯒꯗꯕ ꯃꯥꯟꯗꯦ." "ꯐꯔꯦ, ꯑꯗꯨ ꯇꯥꯆꯧ, ꯅꯪꯗꯤ ꯀꯝꯗꯧꯕ?" "ꯑꯩꯁꯨ ꯊꯕꯛ ꯂꯩꯌꯦ, ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯁꯤ." "ꯅꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅ, ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯅꯤ, ꯅꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ." ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯁꯥꯎꯔꯦ ꯈꯟꯅ ꯃꯄꯥꯕꯨꯡꯅ ꯃꯕꯨꯡ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯪꯅꯅ ꯅꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯕꯗ ꯀꯔꯤ ꯀꯥꯏꯔꯗꯅ." ꯕꯤꯅꯣꯗꯅ "ꯄꯥꯕ ꯍꯌꯦꯡꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯤ." "ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯁꯦ ꯏꯃꯨꯡꯒꯤ ꯃꯤꯈꯩꯒ ꯀꯨꯏꯅ ꯂꯥꯞꯅꯔꯦ, ꯍꯟꯗꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯨꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯥꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯑꯣ ꯍꯥꯏꯕꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯁꯠ ꯂꯥꯎꯅ ꯌꯥꯔꯛꯑꯦꯅ. ꯅꯣꯏꯗꯤ ꯅꯣꯏꯒꯤ ꯊꯕꯛ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦ." ꯍꯥꯏꯔꯒ ꯁꯅꯥ ꯍꯣꯡꯕ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯆꯥꯝꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄꯥꯈꯠꯅ "ꯏꯍꯦ, ꯆꯥꯔꯤꯁꯤꯗꯁꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯦ."
ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯄꯥꯁꯨ ꯅꯆꯟꯁꯨ ꯋꯥꯔꯧꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯅꯣꯏ ꯑꯅꯤ ꯁꯨꯕ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯒ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯆꯠꯄ ꯌꯥꯕꯅꯤ ꯕꯤꯔꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯅꯤꯅ ꯃꯣꯏꯒ ꯎꯅꯗꯅ ꯑꯃꯨꯛ ꯆꯠꯈꯤꯕ ꯍꯥꯏꯗꯨ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯇꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯅꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯍꯣꯏꯁꯤ ꯏꯆꯥꯁꯤꯡꯁꯨ ꯋꯥꯔꯝꯃꯟ ꯆꯥꯛꯇꯨ ꯆꯥꯊꯣꯛ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯊꯦꯝꯖꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯇꯣꯝꯕꯤꯅ ꯏꯅꯥꯈꯨꯟꯕꯤꯅ ꯍꯧꯒꯠꯂꯛꯀꯗꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯥꯈꯨꯟꯕꯤ ꯇꯣꯝꯕꯤ ꯎꯕꯗ ꯇꯣꯝꯕꯤ ꯉꯁꯤꯁꯨ ꯅꯍꯥꯟꯗꯧꯅ ꯅꯈꯣꯏꯒꯤ ꯈꯨꯟꯗ ꯀꯣꯏꯔꯨꯁꯤ ꯑꯗꯣ ꯏꯆꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯣ ꯆꯠꯂꯣ ꯏꯆꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯆꯥꯏꯊꯔꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯅꯥꯏ ꯃꯁꯟ ꯈꯔꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯅꯥꯈꯨꯟꯕꯤꯗꯨ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎ ꯈꯪꯍꯥꯡ ꯍꯥꯡꯗꯨꯅ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯩꯔꯥꯏꯗ ꯃꯍꯦꯟꯗꯨ ꯂꯩꯔꯥꯏ ꯍꯣꯠꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕ ꯃꯛꯇꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯅ ꯉꯥꯏꯈꯣ ꯁꯒꯣꯜ ꯊꯧꯕ ꯑꯝꯇ ꯈꯥꯝꯃꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯏꯅꯥꯈꯨꯟꯕꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯈꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯃꯌꯥꯝꯗꯨꯗꯤ ꯏꯉꯛꯉꯛꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯗ ꯃꯍꯦꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯈꯣꯟꯖꯦꯜꯗꯨꯗ ꯃꯍꯦꯟꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯄꯗ ꯏꯅꯥꯈꯨꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯎꯕꯨꯗꯤ ꯎꯏꯌꯦ ꯑꯗꯨ ꯑꯣꯏꯁꯨ ꯁꯨꯝ ꯈꯪꯅꯤꯡ ꯁꯍꯔ ꯅꯨꯄꯤ ꯅꯣꯏꯅꯗꯤ ꯀꯥꯏꯗꯒꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯒꯅꯤꯒꯦ ꯃꯁꯤꯅꯦ ꯂꯩꯔꯥꯏ ꯁꯤꯡꯕ ꯍꯥꯏꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯁꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯣ ꯑꯣ ꯅꯣꯏ ꯁꯍꯔꯗꯧꯅ ꯊꯕꯛ ꯁꯨꯕꯤꯅꯕ ꯃꯤ ꯑꯃꯇ ꯂꯩꯇꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯖꯩ ꯑꯁ ꯋꯥꯇꯥꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯟ ꯒꯥꯔꯤꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯍꯧꯋꯦ ꯑꯗꯨ ꯆꯥꯔꯨꯁꯤꯗꯅ ꯆꯥꯔꯣꯏ ꯅꯪ ꯆꯥꯎꯔꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤꯁꯦ ꯍꯨ ꯍꯥꯞꯂꯝꯒꯅꯤ ꯀꯥꯏꯅ ꯄꯥꯈꯠꯂꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯊꯣꯡꯕ ꯅꯠꯇꯅ ꯑꯇꯩꯅ ꯊꯣꯡ ꯊꯥꯛꯄ ꯆꯥꯗꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯈꯣꯟ ꯀꯜꯂꯞꯅ ꯑꯗꯨꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯣꯏꯅ ꯁꯨꯔꯨ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯈꯨꯠꯁꯨꯃꯟꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯄꯤꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯗꯨꯝ ꯄꯤꯒꯦꯕ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯪꯅ ꯁꯨꯝ ꯅꯨꯡꯁꯥꯗ ꯋꯥꯅ ꯁꯨꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯦ ꯏꯁ ꯍꯩꯕꯤꯔꯦꯗ ꯅꯍꯥꯟ ꯅꯣꯡꯃꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯑꯗꯨꯁꯨ ꯑꯃꯨꯛꯇꯣꯏꯕ ꯁꯝ ꯐꯣꯏꯅꯗꯦꯗ ꯈꯥꯛꯄ ꯃꯑꯣꯡꯗ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯋꯥꯕꯤꯕꯒ ꯌꯥꯝ ꯁꯥꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯅꯥꯈꯨꯟꯕꯤ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯉꯁꯤꯕꯨꯗꯤ ꯅꯪꯅ ꯉꯝꯖꯔꯣ ꯑꯗꯨꯕꯨ ꯐꯩ ꯍꯌꯦꯡꯗꯤ ꯁꯍꯔ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦ ꯈꯪꯅꯦꯕ ꯉꯥꯏꯔꯝꯒꯦ ꯅꯣꯏ ꯁꯍꯔ ꯅꯤꯉꯣꯜ ꯂꯝ ꯌꯧꯕꯤ ꯃꯌꯥꯝꯗꯣ ꯁꯣꯏꯅꯗꯕꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯉꯥꯏꯔꯝꯃꯨ ꯈꯪꯅꯦꯕ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯦ ꯍꯥꯏꯔꯒ ꯃꯆꯨꯞ ꯐꯦꯠ ꯂꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯍꯦꯟ ꯃꯥꯗꯤ ꯊꯥꯖꯗꯕ ꯃꯤꯅꯧ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯇꯞꯅ ꯖꯥꯅꯤ ꯃꯣꯏ ꯁꯍꯔ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧꯗꯨꯗ ꯑꯗꯨꯃꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯔꯦꯟꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯜꯇꯣꯝꯕꯤ ꯅꯪꯒ ꯀꯣꯏꯕ ꯍꯥꯏꯗꯣ ꯉꯁꯤꯗꯤ ꯏꯕꯨꯡ ꯁꯪꯂꯅꯤꯍꯦ ꯌꯥꯖꯔꯦ ꯌꯥꯎꯕꯤꯔꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥ ꯃꯌꯥꯝ ꯂꯣꯏꯅꯅ ꯆꯠꯇꯧꯔꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯥꯎꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯁꯍꯔ ꯅꯨꯄꯤ ꯃꯌꯥꯝ ꯈꯣꯝꯂꯒ ꯃꯣꯏ ꯂꯋꯥꯏꯗꯣ ꯅꯩꯔꯨꯒꯦ ꯈꯪꯅꯤ ꯍꯥꯏꯔꯒ ꯃꯕꯨꯡꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯡꯗꯤ ꯅꯨꯡꯁꯤꯒꯨꯝꯁꯨ ꯇꯧ ꯑꯃꯨꯛꯁꯨ ꯃꯆꯜꯁꯤ ꯀꯦꯃꯟꯈ꯭ꯔꯦ ꯈꯟꯅ ꯃꯆꯤꯟꯗ ꯑꯩꯒꯤ ꯏꯆꯜꯁꯦ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯕꯁꯦ ꯃꯤꯅꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯗꯕ ꯇꯥꯔꯦꯅꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯑꯇꯣꯝꯕ
ꯅꯪꯕꯨ ꯃꯤꯔꯝꯗ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯅ ꯂꯩꯔꯨꯕ꯭ꯔꯕꯨ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯔꯒ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ? ꯁꯣꯅꯣ ꯆꯨꯔꯤꯁꯦ ꯑꯩ ꯅꯠꯇꯤꯌꯦ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯦꯟ ꯃꯥꯗꯤ ꯃꯥꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯍꯤꯡꯈꯣꯜ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯉꯥꯡꯗꯨ ꯊꯣꯔꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯤꯡꯈꯣꯜꯗꯣ ꯅꯪꯅ ꯆꯠꯇ꯭ꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨꯗ ꯌꯥꯔꯕꯗꯨꯗ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯣ ꯋꯥꯅꯕꯅꯤꯗ꯫ ꯄꯥꯕ, ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯁꯣꯏ, ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯛꯀꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯒꯤꯁꯨ ꯁꯥꯖꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯃꯣꯏꯁꯨ ꯃꯄꯨꯅ ꯌꯦꯡꯁꯤꯜꯂꯗꯤ ꯊꯕꯛꯇꯣ ꯃꯥꯏꯄꯨꯅꯩꯗꯅ ꯑꯗꯨꯒꯤꯅꯤ꯫ ꯏꯆꯥꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ, ꯏꯄꯥꯒꯤ ꯋꯥꯗꯤ ꯅꯪꯅ ꯐꯩ ꯈꯜꯂꯒ ꯇꯧꯕꯗꯣ ꯏꯄꯥꯅ ꯀꯩꯁꯨ ꯊꯤꯡꯂꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛꯇꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯄꯥꯕ, ꯅꯆꯥ ꯀꯧꯖꯔꯦ ꯍꯥꯏꯔꯒ ꯃꯍꯦꯟ ꯃꯥꯒꯤ ꯃꯊꯧꯗꯣ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯅꯥꯈꯨꯟꯕꯤꯅ ꯃꯥꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥꯔꯩ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯃꯍꯦꯟꯒ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯤꯛꯅ "ꯏꯅꯥꯈꯨꯟꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯋꯥꯏꯗ ꯑꯁꯨꯛ ꯆꯠꯅꯤꯡꯂꯤꯁꯤꯕꯣ? ꯂꯋꯥꯏꯗ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯔꯗꯅ?" "ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯏꯕꯦꯝꯃ, ꯅꯪꯅꯦ ꯑꯁꯨꯝ ꯆꯠꯄꯁꯤꯗ ꯌꯦꯡꯉꯨ, ꯆꯤꯡꯌꯥ ꯇꯝꯌꯥ ꯆꯤꯡꯄꯥ ꯇꯨꯔꯦꯜꯗꯣ ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯃꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗ ꯅꯪꯅꯦ ꯍꯟꯁꯤ ꯌꯥꯗꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ." "ꯏꯁ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯌꯦꯡꯅꯁꯤ" ꯍꯥꯏꯔꯒ ꯃꯈꯣꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯅꯥꯈꯨꯟꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯂꯥꯏꯔꯤꯛꯇꯨ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗꯒꯤ ꯌꯦꯡꯂꯨꯕꯗ ꯂꯣꯌꯥꯂꯝꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯉꯛꯅ "ꯏꯅꯥꯈꯨꯟꯕꯤ, ꯅꯪꯅ ꯍꯥꯏꯒꯨꯝꯃꯗꯅ ꯃꯣꯏꯒꯤ ꯂꯋꯥꯏ ꯂꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯋꯥꯅꯤ꯫ ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯁꯤꯗꯤ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯅꯪꯅꯦ ꯅꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯅꯤꯡꯉꯣꯏ ꯍꯥꯏꯅ." ꯑꯗꯨꯝꯅ ꯍꯥꯏꯅ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯒ ꯆꯠꯄꯗ ꯃꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯇꯨꯕꯠ ꯂꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯑꯗꯨ ꯇꯥꯅꯕ ꯍꯥꯏꯅ ꯏꯅꯥꯈꯨꯟꯕꯤꯅ "ꯁꯒꯣꯜ ꯊꯧꯕ, ꯑꯝꯇ ꯈꯥꯝꯈꯣ." "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ?" "ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯣ ꯑꯥꯗ ꯆꯠ ꯂꯩꯔꯦ." "ꯀꯔꯥꯏ? ꯑꯁꯤꯕꯣ? ꯍꯩꯃꯥ, ꯃꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯒꯁꯦ ꯑꯝꯇ ꯇꯥꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯈꯤꯅꯦ." ꯍꯥꯏꯔꯒ ꯂꯩꯔꯤꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯇꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯂꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯤ ꯇꯨꯡꯃꯥꯡꯌꯦꯡꯗ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯍꯦꯟꯒꯤ ꯃꯇꯨꯡꯗ ꯇꯥꯅꯔꯛꯇꯨꯅ "ꯉꯥꯏꯈꯣ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯍꯦꯟꯁꯨ ꯏꯅꯥꯈꯨꯟꯕꯤ ꯑꯣꯏꯔꯝꯂꯅꯤ ꯈꯟꯅ ꯏꯍꯩ ꯍꯩꯅꯗꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯈꯟꯈꯤꯕꯗꯨꯃꯛ ꯑꯣꯏꯔꯝꯕꯗꯨꯗ ꯏꯍꯩ ꯍꯩꯅꯗꯅ "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ?" "ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯍꯥꯏꯁꯦ?" "ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ರೋ ꯑꯩꯅ?" "ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ." "ꯀꯔꯤ? ꯃꯤꯅ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤ ꯀꯥꯏꯅ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯦꯟꯁꯨ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅ "ꯀꯩꯅꯣꯅꯦ, ꯈꯨꯠ ꯃꯁꯥ ꯈꯛꯇ ꯌꯥꯎꯔꯛꯏꯅꯦ." ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯔꯤꯛ ꯃꯥꯗꯤ ꯊꯥꯖꯕ ꯉꯝꯗ ꯉꯛꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯅꯥꯈꯨꯟꯕꯤ!" ꯏꯅꯥꯈꯨꯟꯕꯤꯅ "ꯁꯤꯗ ꯂꯥꯛꯑꯣ, ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯦ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯗꯣ, ꯃꯁꯤ ꯑꯝꯇ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯩꯔꯣ ꯂꯥꯎꯁꯦ." ꯂꯩꯔꯤꯛꯅ "ꯏꯇꯥ ꯃꯌꯥꯝ ꯊꯣꯛꯅꯔꯛꯑꯣꯍꯦ, ꯅꯩꯕ ꯌꯥꯔꯦ." ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯝꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯦꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅ "ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅ?" "ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯝꯕ ꯁꯛꯂꯁꯨꯅꯦ, ꯃꯌꯥꯝꯁꯤꯒ ꯀꯔꯝ ꯄꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯁꯦ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯄ ꯇꯥꯔꯦꯗꯅ." ꯍꯥꯏꯔꯒ ꯍꯨꯏꯁꯦꯟ ꯍꯨꯠ ꯈꯣꯡꯉꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯂꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯤꯍꯨꯟ ꯊꯥꯎꯟ ꯆꯤꯡꯈꯠꯇꯨꯅ "ꯆꯦꯜꯂꯣ! ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ, ꯆꯦꯜꯂꯣ!" ꯏꯅꯥꯈꯨꯟꯕꯤꯅ "ꯑꯁ ꯀꯩꯅꯣ ꯁꯤꯗꯤ? ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯤ ꯅꯪꯕꯣ?" "ꯑꯗꯨꯗꯤ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯅꯌꯨꯝꯗ ꯂꯦꯝꯅ ꯍꯟꯈꯤꯕ ꯇꯥꯕ." ꯍꯣꯏ, ꯍꯟꯈ꯭ꯔꯒꯦꯕ, ꯑꯝꯇ ꯈꯥꯝꯖꯤꯜꯂꯣꯕ." ꯍꯥꯏꯔꯒ ꯍꯨꯏꯠ ꯍꯥꯏꯅ ꯍꯨꯏꯆꯦꯜ ꯑꯃꯨꯛꯇꯪ ꯈꯣꯡꯕꯗ ꯀ꯭ꯋꯥꯛ ꯁꯪꯒꯨꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗ ꯐꯟ ꯆꯣꯡꯈꯠꯅꯈꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯏꯅꯥꯈꯨꯟꯕꯤꯗꯨ ꯅꯨꯃꯤꯠꯇꯨꯃꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯊꯕꯛ ꯇꯧꯐꯝꯗꯨꯗ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕ ꯁꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯌꯥꯝꯗꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯇꯧꯔꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯕꯨ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯁꯥꯎꯅꯤꯡꯕ ꯈꯣꯟꯊꯣꯛꯇ "ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ?" "ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯕ." "ꯀꯣꯏꯅꯁꯦ ꯍꯥꯏꯕ ꯌꯥꯔꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯎꯝ." "ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯏꯅꯔꯁꯤ ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ."
ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯌꯦ꯫ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯏꯅꯗꯕ꯫ ꯌꯥꯅꯤ ꯌꯥꯅꯤ ꯆꯠꯂꯒꯦ꯫ ꯑꯗꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯤꯒ ꯃꯍꯦꯟꯒꯗꯨ ꯐꯥꯒꯤꯗꯒꯤ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯁꯅꯥꯍꯣꯡꯕꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯈꯨꯡꯒꯪ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯉꯥꯡꯒꯦ ꯍꯥꯏꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯇꯥꯛꯂꯛꯂꯤꯕ ꯌꯨꯝꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯋꯥꯏꯒꯤ ꯂꯝꯗꯁꯨ ꯑꯁꯨꯛ ꯃꯁꯥ ꯅꯥꯟꯅ ꯂꯩꯕ ꯌꯨꯝꯒꯁꯨ ꯂꯩꯕꯣꯏꯔꯦ, ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤꯗ ꯍꯥꯏꯅ ꯑꯁꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤꯕꯨ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣ? ꯍꯥꯏꯅ ꯁꯣꯜꯂꯤꯉꯩ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯨꯡꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯦ ꯂꯧꯕ ꯇꯉꯥꯡꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯉꯥꯡ ꯎꯕꯗ ꯁꯅꯥꯍꯣꯡꯕꯗꯤ ꯄꯨꯡꯉꯛ ꯉꯛꯅ ꯃꯈꯨꯠ ꯂꯣꯟꯅꯅ ꯃꯕꯥ ꯏꯕꯨꯡꯉꯣꯕꯨ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ꯫ ꯅꯅꯥꯏ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯊꯥꯏꯅ ꯃꯕꯥ ꯏꯕꯨꯡꯉꯣꯅ ꯁꯍꯔꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯈꯨꯡꯒꯪꯗ ꯍꯣꯡꯊꯈꯤ ꯍꯥꯏꯕꯗꯨꯗꯤ ꯁꯣꯝꯗ ꯑꯣꯏꯕꯤꯔꯦ꯫ ꯃꯥꯅꯤ ꯑꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯏꯕꯨꯡꯉꯣꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯊꯕꯛ ꯑꯃꯇꯪꯒꯤꯅꯤ ꯃꯍꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯀꯔꯤ ꯇꯧꯔꯝꯂꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦꯗ, ꯁꯨꯝꯗꯧꯕꯅꯤ ꯃꯕꯥ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯉꯥꯡ ꯃꯁꯦꯜꯁꯤ ꯃꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅ ꯋꯥꯁꯤ ꯌꯥꯅꯤ ꯑꯗꯨꯝ ꯀꯣꯏꯗꯅ ꯃꯣꯏ ꯃꯁꯦꯜ ꯈꯪꯅꯕ ꯑꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯃꯥꯅ ꯂꯩꯔꯤꯉꯩꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯕꯅꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕꯗꯗꯤ ꯀꯥꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯋꯥꯗꯨ ꯇꯦꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯁꯨ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯄꯉꯥꯎ ꯉꯥꯎꯗꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯆꯤꯡꯅ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯕ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫